Pauche the Yumpum Oiba Maroiva Pau Karab de Taujari. Coxing Police na Yamlaba WY Tablet fagtkhre. Ngasi ayupung ahumrom tarak pada Coxing Lamkaida Operation Satabada WY Tablet is Chignaba kilogram 5.481 rom lumba plastic packet manga police na fagtkhre. Coxing District SP Victory Yankhom na Tadorakpa Cherolamada High. Coxing District ki SP ki meeting Makhut Coxing ki Additional SP Operation ki SS Manihar ki yathang matungina OC CDO Unit Coxing ki Inspector MD Avas Khan Lusing to Nupi Commando Personal Jauna District Police Commando ki team taruk na ngasi ayuk pung ahumrom tarak pada Coxing Lamkaida Cordon and Search Operation kaso sa take Operation atu Coxing Lamkai ki akoy pada ain na amade khonai ni jadaba polam sing leibra abidu khangtok na bagitam sa take bane Operation atu ki manum chanai jum da changtuna thiba humba ki thabak sa take Leikhidre iring bomba chanta ki jumda masa khangtaba nupa ama Chingnaningai oiba maongda leramke Mahak Chingnaningai oiba maong aduna mahak po khudak tak wang pang sa take madudagi mahak Coxing irom apal dagi irimbam somorjit Chahi kuntraga mari apokpa Leikhidre Aiba janta aiba khang bangamke Makhatana Gazette Officer ka loinana mahak leramliba ka amade body search tauke mahak masagi Vivo mobile phone ama amasung phone ama phangke loinada ka adudagi hargi bag ama ka phangke Bag atu da WY Tablet ni haina singlaba plastic packet manga yauramke plastic packet manga atu punna kilogram 5.481 rom lome more dagi illegal drug sing adu more de laiba lalboy kauba amge khuthang dagi sai kuntra mari suraba me amana purakpani amade asam ge jayadur kauba mi amada piki gedabani aiba makhata na somorjina phongtor padagi khangbangamke pharaba somorjit amade polam sing adu makhatana ain gi eba action lokhana bagidamak Coxing PS ki OC de sinaki amadi FIR amasu sanke aire Amaromda Jarpo Police ki OC Inspector MD Riyajuddin Chandalu Singba team amana ngasi Nongthel pung anirom taba matamda Drug Lallonbi Nupi ani phare aire Pharaba musing adudi sagol sem subadani sahi yankai mapuroiba Leikhidre es sauba Jaripok laimanai amadi sagol sem mema sahi ripuganipan mapuroiba S Binod Kumar Jaripok Post Office manaktagani aire Baragasi SOP Thugairam Bambioi Taragahumdai Pagatuna Fine Thinkhre COVID-19 ki SOP ngaklam da Bambioi Taragahumdai City Police na Pharaba matung Fine Thinkhre aire City Police ki OC ki being Makhut City Police ki team amana station asigi manung chanbada drive sataduna COVID-19 ki SOP ngaklam daba Mioi Taragahumdai Pharaba matung CGM Impal West da puthokla matung court na fine thiantuna thadokibani aire Mioi singasina lupa chani yankai fine oina punna lupa lising chani yankai thianke aire Matungda asigumba asi amukhana tawdana bo warning su tawke aire Nakalamromda Thabal Chongbasi apunba Lingjel sagatpani Masibu Muthatnaba Hotnabasi Laibak thibani Maiko Manipur Youth Culture Organization Maiko ki sahi ki mifam ngarang nomajik nubita masigi office porompa thawan thabat lekai impal est pangthokre aina organization asigi serolmana aire mifam asda saruk yakibasina hausi koriba adult culture ki matangda nungnang ba phangdona khe Culture bo educational ki saru kambo in launa raktaba irang oina launa rakpasi kari dagino haibasi ki haurakpam puthok na khe Thabal Chongbasi haibasi haurak riba naha sing aduna babung bari phadna khutka samladuna apunba Lingjel sagatpani hingmen nasi haibaki warep lomina bane masigi one talk na thayin ki basidi Thabal Chongbasi producer leibaduna senjau paiba mioi kharana senjau thadaduna arau kumai onthoki bane mioi sing aduna jaitong khamdong bo oraklaka amuk puba thangbung ngamdadana Muthatnaba Hotnabasi haiba warep lokhe Atop pau amadana Rimsta Dr. Tamliba Maheiroi ama Chingnaningai oiba maongda layingnaba pukhalakpada Leikhidre Regional Institute of Medical Science Rimsta hauzik mangasuba semester da MBBS tamliba Dr. Maheiroi ama Chingnaningai oiba maongda Makhut puntuna Mamannabasingna Rims ki casualty da layingnaba pukhalakpada Leikhidre aire Leikhidre Dr. Maheiroi adudi Impal East ki manung chanba khurai thangjam leikai dagi Sanaton athopam sahi kunganithoi apokpatti kendra athopam kawi aire Maheiroi asi hauzik Remsta Dr. Tambaga loinana nupagi hostel number 3 ki room number C15 da laiduna mai tamlibane thawdok asigi matangda phangba pauna hai Sanaton athopam ngasi Rems ki casualty da Mamannabasingna pukhalakibane adubo casualty da duty taramba Dr. Singnadi Sanaton asi siraga pukhalakpani aire report tawre maragasi da wakhalot manaba mioi singka Congress ka punna chatminakre Ngasi Airok Assembly Constituency ki polling number 33/21 ki hana CPI M da yarumba mapalgi border kuntraga taruk masa-masana hana yarumba CPI thadokuna
ngasi former minister Moirangthim Okendro gi lusing makada Indian National Congress INC da yauduna punna chanminakre ngasi polling number 33/21 gi em manglem gi sanglem da pangthokpa INC hairokin nongma gi oiba political conference amada jumthong mapal gi voter kunthra ga taruk adu INC gi punna chanminakhibane ngasi gi political conference adu ga mari leina former minister M Okendro na ai awunba hairok kendra am laknaba mayam punna honaminase Lairiban Harol Singida Drug ki mayukta lepna patause Mama Mapa Mapi Tahan Gumse Mana Minister Oiringi Matamda UAI WAI ki Makhut Jum Lising Ani Changwa Sanaba Plan Torambane Aduba Anuba Jum Amata Housing Oiriba Airo Kendra ki MLN Sabidri Araduna Nunang Papangdoke Hana Mahana Pukalamba Census Aduda Based Daruga Saba Yungatani Aike Maheiroi Singi OBC Pre-Matric Scholarship Amadi Post-Matric Scholarship ki senfam financing year mamangda pitokpiu desam Maheiroi singi OBC Pre-Matric Scholarship amadi Post-Matric Scholarship 2019 ki senfam sing pitokdana lairiba ase atuba matamda paritainaba authority nengsen biduna financing year mamangda pitokpiu natrapadi Maheiroi singi damak ihau lakpa yai ana desam ki cherolamana haire Democratic Students Alliance of Manipur Desam ki cherolasena hai ngasi pabuda Directorate of Welfare of OBC and SC Government of Manipur na OBC Pre-Matric Scholarship amadi Post-Matric Scholarship 2019-20 ki pitokpum thoklaba scholarship ki senpam sing pitoktana tumina laisin basi OBC Maheiroi sing bukari su khandaba amadi Maheiroi sing kedamak Yamna Laibak thibane cherolasena hai leita laira basing mahi masing tambada tangai fadana sinnagadaba scholarship asi athubu matamda pitokpio Maheiroi sing ki hak amuk oinama matam gi phangpham thokpasing sahi ama ani helaba phawada pithoktana matam gi pakhum ke ama semjin sajinduna piraga leiba aduga Maheiroi sing da awaba pibasu tesamna haksina lawe haukiba mamangi sahi sing da su matam gi pithoktaba gi ihau ke ama haukiba leikrabane marabasina object pithoktana leiriba OBC Pre-Matric amadi Post-Matric Scholarship 2019-20 asiga mari leinaba authority na atuba matamda financial year mamangda pitokpio Karigumba pithoktana matam gi pakhum khumduna Maheiroi kya gi phangpham thokpa haksing asim labade desam OBC gi Maheiroi punaba khusamnaduna makhal makha kya gi akan bakhongjang lepalaitana sangchelagani aire desam na Maheiroi khunai gi damak matam chupada leptuna laigane bari leinaba authority na desam na yamna ingna haijiringai asida atoba matamda pithoktana leiriba OBC gi sel asi pithokpiduna Maheiroi singda thengnariba khudong chadabasing asi ko akan biu aina su cherolasna makatana phangdorakle Nakalamaromda Chahi marfumdai suraba American oiraba SN Nupi amada Matin Sitchinlaga Kinna Thinkhre New York da Chahi marfumdai suraba American oiraba Korean Nupi amabo Yamna minungsi aitaba maongda Matin Sitchinlaga Kinna Thinkhre Thaudogasi mi jinba New York City da Nancy Dokoba Nupi amana Legli amusung kokta khundona leiringada Glenmore Nemport na chathagibane Sapu kalaba etek aduda Nancy lukham jaituna taki amasuk wakal Leikhidre magna wakal tarakpada ina punga ngangna leirambi aina phongdolaki aire New York ki White Flint Police na Glenmore Nemport court ki record matungina number atopa mathak thongba marida makut thaba amasung criminal oiba thabak kya tawbagi case leipa misakni aiba khanglakibane Thaudokasi ki makha tabuk oina Asian community da chathaba etek sing control tawnaraba Mioi kya na New York da khongchang kya sangchen ba haukhre Mioi asikak natana atopa kya amasu leramba jai haina panare aroiba da content sing asigi maruiba pau khara asiba pau damjariba Manipur News YouTube channel amadi Facebook page asidagi yengbir popula mapathaga jari channel asina dum da kanarabadi subscribe to video person subscribe to video molina like and share to busu kawi kana puna mapu amakhana thaga jari